ꯂꯧ ꯎꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯂꯧꯃꯤꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯅꯣꯡꯆꯨꯞ ꯏꯝꯐꯥꯜ ꯂꯧꯃꯤ ꯁꯤꯟꯃꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯕ꯭ꯔꯖꯃꯅꯤ ꯁꯤꯡꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯜꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡ ꯐꯧ ꯋꯥꯟꯕ ꯐꯪꯅꯗ꯭ꯔꯦ, ꯆꯦꯡꯒꯤ ꯃꯃꯜꯁꯨ ꯋꯥꯡꯂꯦ, ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯂꯩꯇꯦ, ꯋꯥꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯧꯃꯤꯕꯨ ꯑꯋꯥꯕ ꯄꯤꯕꯁꯤ ꯄꯦꯟꯗꯦ꯫ ꯑꯉꯟ ꯐꯧ ꯊꯥꯗꯨꯅ ꯑꯋꯥꯠꯄ ꯐꯧ खरा मेनखꯠꯅबा लौमीसिंगना होनगदबसु इरिगेशनगी खुदोंचादबा मायोगनरे। फौदे हौजिक फौबा पांद्रे, लान असि अथुबदा लोइसिनबगी वाफमसु लैत्रे, मसिदा ममांगीदा थेंगनखिबा अवाबदो कोंगनबा पांबै थौरांग तौबा उद्रे। एग्रीकल्चर डिपार्टमेंट स्कीम द यावरिबा बोरवेल हुटपगी पुखरी तौबगी फार्म मेचिन पीबगी थबकसु करिमता तौद्रे। असि यौना अवाब ओइरबा लौमीसिंगदा लेंगाक अमदि एग्रीकल्चर डिपार्टमेंट ना चथरिबा थौंग असे लौमीसिंगबु नमथदुना थम्बना स्टेट असि चाउना मिपा तांगनबा सिले हाइनिंगी थौंग असे अचुम्बा नते। मसि तौबिगनु अथुबदा मथक्ता थमजख्रिबा वाफमसिंग असे मियामगी खल्लगा थबकता ओंथोकपियु हाइना चेरोल असिना पल्ले।